Julisha, like done. Thank you, Julie. मी कनामता कमेंट इरखती है. Julisha से कदागिनो. Inge hippagala ramba. Krishna, ngatak tumina pathaw ba? Horen di duna nasada patha bagi kano ihodi na. Khang de Julie. Comment se irakti. Je return tawdri boy ki tawhrami Julie. Tawhrami. Namanda blue pi ko. Aina comment I bani nang YT da jengwa ba. Aina ai test of silchar haju gi ira de kon ai sister Indiani and I bani ba. Oh ai thobal da gi je oh. Nang le sabi ra. Tupi ka upamali ko photo se.
ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯀꯣꯃꯦꯟ ꯏꯔꯛꯑꯣ꯫ ꯃꯤ 8 ꯈꯛꯇꯤ ꯂꯩꯍꯧꯔꯤ ꯄꯣꯠꯅꯤ ꯁꯤ ꯏꯕꯤꯔꯛꯄ ꯌꯥꯔꯕꯅꯦꯕ ꯁꯤ ꯀꯩꯒꯤꯅꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯑꯩꯗꯤ ꯄꯨꯡꯉꯛ ꯄꯨꯡꯉꯛꯏ ꯇꯧꯔꯤꯁꯦ꯫ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯑꯩ ꯈꯪꯉꯦꯕ ꯕ꯭ꯂꯨꯗꯤ ꯂꯣꯏ ꯂꯧ ꯆꯠꯈ꯭ꯔꯕꯅꯤꯀꯣ ꯑꯗꯨꯒꯅꯦ ꯁꯤꯒ ꯃꯤ ꯑꯅꯧꯕ ꯂꯥꯛꯑꯒꯗꯤ ꯉꯁꯥꯏꯅ ꯆꯣꯡꯁꯤꯜꯂꯛꯑꯗꯕꯅꯤ ꯁꯞꯁꯀ꯭ꯔꯥꯏꯞ ꯇꯧꯒꯦ ꯇꯧꯅꯒꯦꯅ ꯑꯗꯨꯒ ꯍꯧꯖꯤꯛ ꯖꯨꯂꯤꯁꯥꯁꯤꯗꯤ ꯑꯈꯪꯕ ꯑꯣꯏꯔꯝꯃꯅꯤ ꯃꯣꯏꯒꯤ ꯑꯗꯨꯅ ꯆꯪꯉꯨꯅꯨ ꯀꯥꯟꯅꯔꯔꯣꯏꯅ ꯀꯩꯗꯧꯒꯦ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯀꯃꯦꯟ ꯏꯅꯔꯁꯤ ꯂꯥꯏꯛ ꯅꯝꯕꯤꯁꯤ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯁꯤꯒꯕꯨ ꯀꯔꯤ ꯋꯥꯅꯤꯡꯉꯥꯏ ꯂꯩꯒꯦ ꯃꯇꯝ ꯐꯪ ꯁꯪꯗ꯭ꯔꯒ ꯀꯃꯦꯟ ꯑꯃꯇꯪ ꯏꯔꯝꯃ ꯆꯠꯄꯤꯈ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ꯫ ꯂꯨꯝꯃꯒ ꯂꯩꯕ ꯃꯤ ꯀꯃꯦꯟ ꯇꯧꯔꯛꯀꯅꯣ ꯑꯗꯨꯅꯤ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯥꯎꯅꯤꯡꯗꯅ ꯉꯁꯤ ꯗꯤꯟ ꯑꯃ ꯀꯅꯥꯝꯇꯒꯤ ꯑꯩ ꯑꯦꯕꯤꯒ ꯌꯥꯎꯗꯦ꯫ ꯀꯩꯗꯧꯒꯦ ꯀꯔꯤ ꯇꯧꯒꯦ ꯑꯩꯅ ꯆꯪꯉꯛꯑꯒ ꯑꯩꯅ ꯈꯠꯅꯒꯗꯧꯕ ꯂꯩꯕ꯭ꯔꯥ ꯉꯥꯡꯅ ꯀꯩꯗꯧꯕ ꯂꯩꯕ꯭ꯔꯥ ꯑꯗꯨꯝ ꯏꯃꯤꯟꯅꯁꯤ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯁꯤ ꯀꯔꯤ ꯀꯥꯏꯒꯦ ꯁꯤꯒꯕꯨ ꯆꯪꯉꯨꯔ ꯃꯥꯏ ꯀꯥꯟꯅꯈꯤꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗꯔ ꯀꯔꯤ ꯇꯧꯔꯒꯦ ꯍꯥꯏꯕ ꯁꯨꯛ ꯀꯨꯏꯕ ꯑꯩꯅ ꯃꯌꯥꯝ ꯌꯥꯎꯕꯤꯔꯨꯕꯒꯤ ꯑꯁꯤꯔꯣ ꯔꯤꯖꯜꯁꯦ ꯑꯉꯛꯄꯅꯤ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜ ꯄꯤꯛꯄ ꯃꯤ ꯀꯩꯗꯧꯉꯩꯗꯁꯨ ꯁꯛꯁꯦꯁ ꯑꯣꯏꯔꯣꯏ ꯁꯤꯃꯗꯤ ꯍꯪꯉꯣ ꯀꯥꯟꯅꯕꯇ ꯊꯤꯕ ꯃꯤꯒꯤ ꯑꯣꯏꯅꯗꯤ ꯈꯟꯕꯤꯗꯕ ꯑꯗꯨ ꯀꯅꯥꯁꯨ ꯁꯛꯁꯦꯁ ꯑꯣꯏꯕ ꯉꯝꯃꯣꯏ ꯁꯤꯃꯗꯤ ꯈꯪꯉꯨꯔꯣ ꯑꯩꯅ ꯑꯦꯜ ꯕꯤ ꯊꯥꯔꯛꯏꯁꯤꯗꯤ ꯊꯥ ꯃꯨꯛꯇ ꯐꯥꯖꯔꯤ ꯑꯩꯅ ꯑꯦꯜ ꯕꯤ ꯊꯥꯕ ꯍꯧꯔꯛꯄꯁꯦ ꯑꯦꯜ ꯕꯤꯒ ꯁꯨꯡꯇꯧ ꯇꯧꯖꯔꯝꯗꯦ ꯇꯧꯗ꯭ꯔꯤꯉꯩꯗ ꯊꯥꯕ ꯃꯌꯥꯝꯒꯤ ꯑꯩꯅ ꯑꯗꯨꯝ ꯌꯥꯎꯔ ꯌꯥꯎꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯅꯣꯛꯅꯤꯡꯕ ꯀꯌꯥ ꯏꯅ ꯃꯣꯏꯒꯤ ꯑꯦꯜ ꯕꯤꯗ ꯀꯨꯝꯍꯩ ꯅꯨꯡꯉꯥꯏꯍꯟꯕꯅꯤ ꯑꯩꯅ ꯂꯨꯝꯃꯒ ꯂꯩꯕ ꯃꯤ ꯀꯣꯃꯦꯟ ꯇꯧꯅꯔꯛꯑꯣ ꯍꯥꯏꯕꯒꯤ ꯋꯥꯅꯦꯕ ꯀꯣꯃꯦꯟ ꯍꯥꯏꯗꯣ ꯃꯤ ꯑꯅꯤꯅ ꯑꯍꯨꯝꯅ ꯏꯔꯀꯥꯟꯗ ꯁꯨꯝ ꯃꯊꯪ ꯃꯊꯪ ꯑꯃꯁꯨ ꯑꯗꯨꯝ ꯏꯔꯛꯀꯗꯣꯏꯅꯤ ꯃꯣꯏ ꯑꯏꯕ ꯃꯌꯥꯝ ꯖꯔ ꯆꯦꯟꯕ ꯃꯌꯥꯝꯗꯨꯒ ꯌꯥꯎꯔꯨꯕ ꯑꯗꯨꯅꯤ ꯃꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯩ ꯉꯁꯤ ꯈꯪꯅ ꯈꯪꯅ ꯉꯁꯤꯒꯤ ꯑꯩꯅ ꯀꯌꯥꯔꯛꯅꯣ ꯊꯥꯏꯁꯦ 9 ꯊꯥꯏꯅꯤ ꯌꯦꯡꯉꯤꯅꯤ ꯀꯅꯥ ꯀꯔꯤ ꯂꯥꯛꯀꯦ ꯀꯩꯗꯧꯒꯦ ꯍꯥꯏꯅ ꯑꯗꯨꯒ ꯁꯨꯝ ꯈꯪꯉꯤ ꯑꯩ ꯍꯥꯏꯁꯦ ꯑꯦꯜ ꯕꯤ ꯊꯥꯖꯗꯕ ꯃꯤ ꯑꯇꯩꯒꯤꯗꯤ ꯀꯩꯁꯨ ꯅꯠꯇꯦꯀꯣ ꯊꯥꯔꯤꯕꯗꯩꯗꯤ ꯌꯥꯎꯃꯤꯟꯅꯔꯒ ꯂꯥꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯍꯥꯏꯗꯤ ꯀꯩꯗꯧꯔꯒꯦ ꯑꯉꯛꯄꯅꯤ ꯅꯣꯡꯃ ꯅꯤꯅꯤꯃ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯆꯦꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯌꯥꯎꯕꯤꯕ ꯉꯝꯃꯨꯗꯕ ꯑꯗꯨꯒꯤꯗ ꯃꯣꯏ ꯋꯥꯔꯧꯔꯒꯅꯦ ꯑꯗꯨꯝ ꯃꯊꯪ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯌꯥꯎꯔꯛꯑꯔꯣꯏꯕ ꯑꯩꯈꯣꯏꯗꯤ ꯁꯨꯛꯈꯟꯕꯨ ꯈꯟꯖꯔꯨꯗꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯆꯦꯗꯤ ꯃꯃꯤꯡ ꯑꯗꯨꯝ ꯇꯥꯏ ꯅꯅꯥꯎꯅ ꯑꯗꯨꯅꯤ ꯑꯗꯨꯝ ꯈꯪꯉꯣ ꯌꯥꯎꯔꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯉꯁꯤꯐꯥꯎꯗ ꯏꯁꯥꯒꯤ ꯀꯥꯟꯅꯕꯅꯦꯅꯁꯨ ꯈꯜꯂꯨꯗꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯨꯕꯗ ꯑꯗꯨꯕꯨ ꯀꯅꯥ ꯑꯗꯨꯝ ꯃꯥꯏ ꯄꯥꯛꯄꯁꯨ ꯑꯩ ꯏꯁꯥ ꯑꯗꯨꯝ ꯑꯩ ꯍꯟꯖꯩ ꯑꯩꯈꯣꯏ ꯀꯅꯥꯗꯁꯨ ꯀꯔꯤꯒꯨꯝ ꯂꯥꯟꯕ ꯂꯩꯇꯦ ꯑꯦꯜ ꯕꯤꯒ ꯊꯥꯗꯕꯤꯗꯁꯨ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯈ꯭ꯔꯦ ꯑꯗꯨꯗꯒꯤ ꯁꯨꯝ ꯃꯄꯨꯅ ꯆꯥꯟꯕꯤꯗꯨꯅꯁꯨ ꯑꯗꯨꯝ ꯆꯠꯊꯔꯤ ꯑꯦꯜ ꯕꯤ ꯊꯥꯗꯕ ꯃꯤꯁꯤꯡꯗꯨꯗꯤ ꯃꯣꯏꯗꯤ ꯑꯦꯜ ꯕꯤꯗ ꯀꯌꯥ ꯀꯃꯦꯟꯁꯨ ꯏꯒꯟꯗꯦꯕ ꯑꯗꯣ ꯊꯥꯕ ꯃꯤꯁꯤꯡꯗꯨꯗꯤ ꯈꯔ ꯈꯔꯗꯤ ꯏꯔꯛꯄꯁꯨ ꯀꯩ ꯀꯥꯏꯒꯦ ꯌꯥꯝ ꯀꯟꯅ ꯃꯣꯏ ꯃꯁꯦꯟ ꯋꯥꯁꯛꯅꯕꯩ ꯇꯥꯏꯞꯇꯅꯦ
ꯑꯩꯈꯣꯏ ꯑꯇꯩꯗ ꯆꯪꯉꯣꯏꯁꯤꯀꯣ ꯑꯩꯈꯣꯏ ꯃꯁꯦꯜꯗ ꯑꯗꯨꯝ ꯂꯩꯁꯤ ꯑꯩꯈꯣꯏ ꯑꯇꯩꯗ ꯆꯣꯡꯊꯣꯛꯑꯣꯏꯁꯤꯒ ꯍꯥꯏꯅꯕꯒꯨꯝ ꯇꯧꯒꯨꯝ ꯇꯧꯕ ꯃꯥꯁꯦ꯫ ꯑꯗꯨꯅꯤ ꯆꯣꯡꯁꯤꯜꯂꯒ ꯃꯌꯥꯝꯒꯤ ꯌꯥꯎꯕꯤꯕ ꯑꯃꯅꯦꯕ ꯑꯩꯁꯦ꯫ ꯑꯗꯨ ꯃꯣꯏ ꯇꯧꯕꯤꯃꯜ ꯃꯣꯏꯅꯗꯤ ꯍꯥꯏꯅꯤ ꯑꯩꯅ ꯊꯥ ꯃꯇꯝꯗ ꯃꯥ ꯊꯥꯔꯛꯑꯦ ꯃꯥ ꯊꯥꯔꯛꯑꯦ꯫ ꯀꯔꯝꯕ ꯃꯇꯝꯗ ꯊꯥꯎ ꯍꯥꯏꯅꯣ ꯑꯍꯤꯡ ꯇꯨꯝꯈ꯭ꯔꯀꯥꯟꯗ ꯊꯥꯔꯛꯎ ꯍꯥꯏꯔꯣ ꯃꯌꯥꯝ ꯇꯨꯝꯈ꯭ꯔꯒ꯫ ꯇꯜꯂꯦꯗ ꯍꯦꯛꯇ ꯂꯩꯁꯅꯨ꯫ ꯍꯣꯏ ꯑꯗꯨꯝ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯑꯗꯤ ꯑꯗꯨꯝ ꯆꯪꯉꯛꯑꯣ꯫ ꯑꯗꯣ ꯃꯤꯁꯦ ꯌꯥꯝꯗ꯭ꯔꯒꯗꯤ ꯑꯃꯨꯛꯁꯨ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯁꯨꯝ ꯑꯃꯅ ꯑꯃꯨꯛ ꯋꯥ ꯑꯃ ꯏ ꯑꯩꯅ ꯑꯃꯨꯛ ꯏ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯕꯅꯦꯕ꯫ ꯁꯤ ꯑꯅꯧꯕ ꯑꯅꯤ ꯑꯍꯨꯝꯈꯛ ꯌꯥꯎꯔꯛꯑꯣꯕ ꯀꯩꯅꯣ ꯀꯔꯤ ꯍꯥꯏꯌꯦ ꯄ꯭ꯔꯤꯌꯥꯅꯥ ꯅꯪ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯀꯃꯦꯟ ꯏꯔꯛꯑꯣ ꯃꯥ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤꯀꯣ ꯃꯥ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯊꯥꯕ ꯈꯨꯗꯤꯡ ꯑꯗꯨꯝ ꯂꯥꯛꯄꯅꯦꯕ꯫ ꯄ꯭ꯔꯤꯌꯥꯅꯥ ꯑꯦꯝ ꯑꯦꯜ ꯆꯧ ꯂꯥꯛꯑꯣ ꯀꯃꯦꯟ ꯏꯔꯛꯑꯣ꯫ ꯏꯃꯟꯗꯅ ꯃꯥꯅ ꯑꯩꯅ ꯆꯩꯈꯤꯕꯗꯨꯒ ꯑꯃ ꯏꯜꯂꯛꯇ꯭ꯔꯕꯅꯤ꯫ ꯗꯤꯌꯥ ꯂꯥꯛꯑꯕꯣ ꯑꯗꯨꯅꯤꯗ ꯗꯤꯌꯥ ꯑꯩꯅ ꯍꯥꯏꯁꯦ ꯀꯣ ꯃꯥꯏ ꯃꯥꯏꯒꯤ ꯃꯊꯧ ꯁꯪꯅꯗꯕ ꯑꯉꯥꯡ ꯆꯦꯟꯕ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯉꯥꯛꯇꯅꯦꯕ ꯁꯨꯝ ꯊꯥꯕꯗ ꯃꯣꯏꯒꯤ ꯑꯩꯗꯤ ꯒ꯭ꯔꯨꯞ ꯒ꯭ꯔꯥꯡ ꯃꯣꯏ ꯄꯨꯡ ꯊꯥꯅꯕꯤꯒꯗꯣ ꯑꯩ ꯌꯥꯎꯖꯔꯨꯗꯦꯕ ꯑꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯂꯥꯛꯄꯤꯗ꯭ꯔꯤꯁꯦ ꯑꯩ ꯈꯪꯉꯤ ꯈꯪꯉꯕ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯀꯩꯗꯧꯒꯦ ꯁꯪꯗ꯭ꯔꯒꯁꯨ ꯑꯃꯅꯤ ꯏꯔꯝꯃꯒ ꯆꯠꯈꯤꯕ ꯌꯥꯏ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯇꯧꯔꯝꯕ ꯌꯥꯏ ꯗꯤꯌꯥ ꯍꯥꯏꯅ ꯀꯧꯔꯑꯦ ꯍꯥꯏ ꯖꯨꯂꯤꯅꯥ ꯃꯅꯤꯁꯦ ꯑꯉꯛꯄꯅꯦ ꯑꯩꯗꯤ ꯑꯃꯨꯛ ꯅꯪꯒꯤ ꯉꯁꯤ ꯊꯥꯈꯤꯕ꯭ꯔꯣ ꯗꯤꯌꯥꯒꯤ ꯎꯍꯧꯗꯦꯀꯣ ꯉꯔꯥꯡꯒꯤꯗꯨꯗꯤ ꯑꯩꯅꯅꯦ ꯌꯥꯎꯔꯝꯕꯗꯣ ꯃꯤꯁꯇꯔꯤꯒꯤ ꯊꯕꯛ ꯁꯨꯕꯗꯣ ꯃꯣꯏ ꯆꯠꯂꯒꯦ ꯍꯥꯏꯅ ꯀꯧꯊꯣꯛ ꯀꯧꯁꯤꯟ ꯇꯧꯕꯗꯨꯒ ꯑꯩꯁꯦ ꯌꯥꯎꯕ ꯀꯃꯦꯟ ꯑꯅꯤꯔ ꯑꯍꯨꯝꯂꯗꯨꯗꯅ ꯏꯔꯝꯕ ꯆꯠꯈ꯭ꯔꯤꯁꯦ ꯑꯩꯅ ꯁꯤ ꯃꯣꯏ ꯆꯥꯏꯊꯣꯛꯑꯔꯣꯏꯗꯣꯏꯃꯤꯁꯦ ꯃꯣꯏ ꯃꯁꯦꯟ ꯍꯥꯏꯅꯕꯗꯣ ꯑꯗꯨꯒ ꯀꯥꯏꯔꯛꯄꯗ ꯆꯥꯏꯊꯣꯛꯑꯔꯣꯏꯗꯃꯤꯁꯦ ꯖꯨꯂꯤ ꯍꯥꯏ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯁꯨ ꯂꯥꯏꯚ ꯆꯪꯕꯤꯔꯝꯕ ꯄꯨꯂꯞ ꯇꯧꯔꯕꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯕꯁꯤꯗ ꯂꯩꯔꯦ ꯇꯧꯕꯤꯔꯝꯕꯁꯤꯗ ꯂꯩꯔꯦ ꯍꯣꯏ ꯑꯗꯨꯅꯦꯕ ꯑꯩ ꯌꯥꯝꯅ ꯂꯥꯏꯚ ꯊꯥꯗ꯭ꯔꯁꯨ ꯌꯥꯕꯨꯗꯤ ꯌꯥꯏꯑꯕ ꯑꯗꯨꯝ ꯊꯥꯔꯝꯗ꯭ꯔꯒꯗꯤ ꯈꯪꯕꯨ ꯈꯪꯉꯣꯏꯅꯦ ꯀꯅꯥꯒꯤ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ ꯍꯥꯏꯁꯦ ꯑꯩꯕꯨ
ꯗꯤꯌꯥ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯕ? ꯗꯤꯌꯥ ꯂꯩꯔꯤꯕ ꯆꯠꯈ꯭ꯔꯕ ꯈꯪꯗꯦ꯫ ꯆꯦ ꯑꯦꯜꯕꯤ ꯇꯧꯗꯦꯗ ꯉꯁꯤ ꯇꯧꯍꯧꯗ꯭ꯔꯕ? ꯑꯩꯗꯤ ꯉꯁꯤ ꯁꯥꯎꯅꯤꯡꯗꯅ ꯀꯌꯥꯔꯛꯅꯣ ꯁꯨꯔꯦ ꯊꯥꯔꯤꯕ꯫ ꯏꯇꯥ ꯄꯨꯟꯁꯤꯔꯣꯟꯁꯤꯅ ꯑꯩ ꯑꯣꯟꯗ ꯊꯝꯒꯦ ꯍꯥꯏꯁꯦ ꯀꯩ ꯇꯧꯒꯗꯕ ꯂꯩꯒꯦ ꯏꯇꯥ? ꯀꯩꯅꯣ ꯋꯥꯔꯤ ꯈꯔ ꯁꯥꯁꯤ ꯀꯩꯅꯣ꯫ ꯀꯔꯤ ꯊꯕꯛ ꯂꯩꯔꯤꯒꯦ ꯍꯥꯏꯕ? ꯊꯥꯔꯠ ꯂꯥꯏꯛ ꯑꯗꯩ ꯗꯤꯌꯥ ꯏꯇꯥꯄꯨꯟꯁꯤꯔꯣꯟꯅ ꯊꯥꯔꯠ ꯂꯥꯏꯛ, ꯖꯨꯂꯤꯅ ꯍꯥꯏꯕ ꯗꯤꯌꯥ ꯂꯥꯏꯚ ꯇꯧꯔꯣꯏꯗ꯭ꯔꯣ ꯅꯪꯗꯤ? ꯑꯃ ꯑꯌꯨꯛꯇ ꯍꯦꯛ ꯍꯦꯛ ꯇꯧꯕꯅꯤ ꯄꯨꯡ 12:00ꯗꯨꯗ ꯑꯗꯩꯗꯤ ꯖꯨꯂꯤꯅ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏ ꯍꯥꯏꯀꯣ꯫ ꯑꯗꯩꯗꯤ ꯗꯤꯌꯥꯅꯁꯨ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏ꯫ ꯀꯗꯥꯏꯅꯣꯅꯦ ꯑꯩꯕꯨ ꯑꯣꯟꯗ ꯊꯝꯒꯦ ꯍꯥꯏꯔꯝꯃꯒ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯃꯥꯡꯈ꯭ꯔꯦ꯫ ꯆꯦ ꯄꯨꯟꯁꯤꯔꯣꯜ ꯍꯥꯏꯅ ꯀꯧꯔꯦ ꯇꯣ ꯑꯗꯩ ꯖꯨꯂꯤꯅ ꯀꯩꯅꯣꯔꯥ ꯀꯔꯝ ꯀꯗꯥꯏ ꯁꯤ ꯂꯩꯁꯤ ꯃꯤꯡꯁꯤꯕꯣ ꯖꯨꯕꯥ ꯀꯨꯁꯨꯝ꯫ ꯑꯗꯨꯗꯒꯤ ꯗꯤꯌꯥꯅ ꯍꯥꯏꯕ ꯖꯨꯂꯤ ꯃꯤꯒ ꯑꯃꯕꯨꯛ ꯂꯥꯛꯇꯦ꯫ ꯏꯕꯦꯝꯃꯣ ꯗꯤꯌꯥ ꯅꯪꯁꯨ ꯃꯣꯏꯅ ꯍꯥꯏꯅꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯅ ꯊꯝ ꯇꯥꯕ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏꯗꯤ ꯍꯥꯏꯅꯕꯗꯨ ꯌꯥꯎꯔꯨꯗꯕꯅꯤꯅ ꯎꯄꯥꯏ ꯂꯩꯇꯦ꯫ ꯑꯗꯩꯗꯤ ꯗꯤꯌꯥ ꯆꯦ ꯏꯟꯗꯤꯌꯥꯅ ꯑꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯍꯥꯏꯕ꯫ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜ ꯂꯥꯛꯑꯗꯤ ꯑꯩꯁꯦ ꯃꯤꯒ ꯄꯤꯛ ꯊꯜꯂ ꯃꯥꯅꯦ ꯍꯦꯛꯇ ꯈꯜꯂꯦ꯫ ꯗꯤꯌꯥ ꯕ꯭ꯂꯣꯛ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯣꯃꯦꯟ ꯇꯧꯔꯛꯀꯦ꯫ ꯊꯕꯛ ꯈꯔ ꯂꯩꯔꯤ ꯉꯥ ꯌꯥꯏꯔꯤꯔꯥ ꯈꯪꯗꯦ ꯏꯇꯥꯁꯦ꯫ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡ ꯍꯜꯂꯛꯄꯒꯤ ꯀꯩꯅꯣ ꯑꯣꯏꯔꯕ꯭ꯔꯥ ꯊꯕꯛ ꯆꯤꯜꯂꯕ꯭ꯔꯥ? ꯗꯤꯌꯥꯅ ꯍꯥꯏꯌꯦꯀꯣ꯫ ꯑꯣ ꯑꯣ ꯆꯦ ꯍꯥꯏꯔꯦꯀꯣ꯫ ꯏꯇꯥ ꯍꯦꯛ ꯍꯦꯛꯇꯤ ꯀꯩꯅꯣꯝ ꯏꯔꯧ ꯍꯦ ꯏꯃꯣꯖꯤꯔ ꯀꯩꯅꯣ꯫ ꯋꯥꯈꯜ ꯁꯨꯝ ꯅꯨꯡꯉꯥꯏꯕꯩꯅꯦ ꯑꯩꯁꯦ꯫ ꯗꯤꯌꯥ ꯀꯔꯤ ꯍꯤꯟꯖꯥꯡ ꯆꯥꯒꯦ ꯉꯁꯤ? ꯑꯗꯩꯗꯤ ꯖꯨꯂꯤ ꯆꯠꯈ꯭ꯔꯕ ꯂꯩꯔꯤꯕ꯭ꯔꯥ? ꯊꯔꯣꯏꯒ ꯆꯥ ꯐꯪꯗꯕ ꯀꯨꯏꯔꯦꯗ ꯇꯧꯔꯤꯁꯦ꯫ ꯉꯥ ꯑꯣ꯫ ꯑꯩꯈꯣꯏ ꯏꯇꯥ ꯄꯨꯟꯁꯤꯔꯣꯜꯒꯤ ꯐꯣꯇꯣꯁꯦ ꯌꯦꯡꯉꯨ ꯁꯨꯃꯥꯏꯅꯒ ꯑꯣꯟꯁꯤꯜꯂꯛꯄꯁꯦ ꯑꯩꯉꯣꯟꯗꯒ ꯌꯦꯡꯉꯛꯏ ꯃꯥꯅꯦ ꯀꯥꯏꯅ ꯏꯀꯥꯏꯕꯩ ꯋꯥꯅꯦ꯫ ꯄ꯭ꯔꯤꯌꯥꯅꯥꯗꯣ ꯇꯨꯏꯁꯟ ꯆꯠꯈ꯭ꯔ ꯃꯥꯅꯦ꯫ ꯕꯤꯅꯣꯠ ꯂꯥꯏ ꯀꯗꯥꯏ ꯂꯩꯒꯦ? ꯃꯪꯗ ꯃꯪꯒ꯭ꯔꯥ ꯇꯥꯕ ꯍꯥꯏ ꯇꯥꯔꯦ ꯏꯇꯥꯗꯣ꯫ ꯑꯩꯁꯦ ꯅꯨꯡꯁꯤ ꯅꯨꯡꯁꯤꯕ ꯃꯤ ꯈꯟꯗꯣꯛꯀꯦ ꯀꯅꯥ ꯀꯅꯥ ꯊꯣꯛꯂꯛꯀꯦ ꯌꯦꯡꯉꯤꯅꯦ ꯑꯩꯁꯦ꯫ ꯁꯦ ꯀꯩ ꯃꯊꯦꯜ ꯑꯩꯁꯦꯅꯦ ꯏꯔꯣꯜꯂꯒ ꯉꯥ ꯃꯖꯥ ꯇꯧꯒꯦꯅ ꯏꯔꯣꯟꯅ ꯂꯣꯏꯔꯦ ꯈꯪꯕ꯭ꯔꯥ꯫ ꯑꯗꯣ ꯏꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯆꯥꯛ ꯏꯆꯥ ꯆꯥꯎ ꯌꯥꯗꯦ꯫ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯎꯔꯤ ꯋꯥꯔꯤ ꯃꯇꯝ ꯑꯗꯩꯗꯤ ꯉꯥ ꯊꯣꯡꯕ ꯑꯁꯤꯒꯨꯝꯕꯁꯦ ꯃꯣꯏ ꯆꯥꯅꯤꯡꯗꯦꯕ ꯃꯔꯨ ꯃꯔꯥꯡ꯫ ꯀꯨꯏꯔꯦ ꯍꯟꯗꯛ ꯊꯦꯝ ꯊꯦꯝꯅ ꯑꯩꯅ ꯎꯜꯇꯥ ꯄꯨꯜꯇꯥ ꯇꯧꯈꯠꯂꯛꯏꯁꯦ꯫ ꯆꯤꯛꯀꯟ ꯆꯥꯅꯤ ꯆꯥꯅꯤꯅ ꯑꯗꯨ ꯕꯥꯔꯣ ꯇꯥꯔꯒꯅꯤ ꯆꯤꯛꯀꯟ ꯂꯩꯗꯅ ꯊꯣꯡꯕꯤꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯤ꯫ ꯆꯦ ꯖꯨꯂꯤꯅ ꯆꯦ ꯏꯟꯗꯤꯌꯥ ꯑꯩ ꯏꯁꯩ ꯈꯜꯂꯤ ꯑꯗꯨꯅ
ꯁ꯭ꯂꯣ ꯑꯣꯏꯔꯦ ꯏꯁꯩ ꯈꯜꯂꯤꯌꯦ ꯑꯣ ꯑꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯝ ꯃꯤꯡꯁꯦꯜ ꯏꯁꯇꯨꯗꯤꯑꯣꯗ ꯑꯣ ꯑꯠꯆꯥ ꯑꯠꯆꯥ ꯍꯣꯏ ꯍꯣꯏ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯣ ꯖꯨꯂꯤꯁꯦ ꯑꯣꯏꯃ ꯃꯤꯠ ꯅꯥ ꯏꯊꯛ ꯊꯛꯏ ꯀꯩꯅꯣ ꯇꯧꯗꯣꯏꯁꯤꯕꯣ ꯃꯤꯡꯁꯦꯜ ꯏꯁꯇꯨꯗꯤꯑꯣꯗ ꯑꯣ ꯆꯦ ꯑꯩꯗꯤ ꯆꯝꯊꯣꯡ ꯑꯣ ꯑꯣ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯆꯥꯔꯗꯤ ꯆꯝꯊꯣꯡ ꯍꯥꯎꯏ ꯀꯅꯥ ꯀꯅꯥ ꯂꯩ ꯆꯦ ꯀꯩ ꯍꯥꯏꯕ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯇꯣꯞꯄ ꯗꯁꯥ ꯑꯃꯅꯤ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯑꯃ ꯇꯧꯔꯁꯤꯗꯤꯌꯥ ꯅꯣꯏꯗꯤ ꯄꯨꯡ ꯀꯌꯥ ꯊꯥꯅꯤ ꯍꯥꯏꯔꯣ ꯁꯣꯏꯗꯕꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯎꯅꯔꯁꯤ ꯑꯗꯨꯒꯤ ꯗꯦꯠ ꯊꯥꯅꯒꯦ ꯍꯥꯏꯅꯅꯦ ꯉꯁꯤ ꯇꯣꯏ ꯇꯣꯏꯅ ꯊꯥꯔꯛꯏꯁꯦ ꯀꯅꯥꯒ ꯍꯥꯏꯅꯔꯁꯤꯒꯦ ꯍꯥꯏꯅ ꯅꯣꯏ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯑꯗꯨꯋꯥꯏꯗꯔ ꯀꯩꯅꯣꯝ ꯊꯥꯒꯨꯝ ꯇꯧꯗꯥꯏ ꯊꯥꯈꯤꯗ꯭ꯔꯥ ꯗꯤꯌꯥ ꯄꯨꯡꯗꯣ ꯍꯥꯏꯔꯛꯑꯣ ꯄꯨꯡ ꯑꯩꯗꯤ ꯄꯨꯡꯁꯦ ꯍꯦꯛꯇ ꯐꯤꯛꯁ ꯑꯣꯏꯕꯁꯦ ꯉꯝꯗꯕꯅꯤ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯄꯨꯡ 10 ꯀꯌꯥꯗ ꯊꯥꯗꯣꯏꯅꯣ ꯍꯥꯏꯔꯛꯑꯣ ꯌꯦꯡꯒꯦ ꯐꯤ ꯈꯔ ꯂꯧꯁꯤꯜꯂꯤꯕ ꯉꯁꯤꯁꯦ ꯀꯔꯤꯅꯣ ꯑꯩꯕꯨ ꯈ꯭ꯋꯥꯡꯗꯔ ꯀꯔꯤꯅꯣ ꯌꯥꯝ ꯅꯥꯕꯩ ꯋꯥꯅꯤ ꯀꯔꯤꯅꯣ ꯑꯂꯨꯝꯕ ꯑꯃ ꯁꯨꯔꯨꯕꯗꯣ ꯍꯣꯏ ꯃꯥ ꯍꯀꯝ ꯆꯜꯂꯦ ꯚꯤꯗꯤꯑꯣ ꯅꯨꯡꯉꯥꯏꯕ ꯑꯃ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯒꯦ ꯇꯧꯔꯕꯅꯦ ꯑꯩꯁꯦ ꯀꯗꯥꯏꯗꯒꯤ ꯂꯥꯏꯚ ꯊꯥꯖꯤꯜꯂꯒ ꯂꯩꯔꯦ
ꯅꯪ ꯄꯨꯡ ꯀꯌꯥꯗ ꯂꯥꯏꯚ ꯊꯥꯗꯣꯏꯅꯣ ꯍꯥꯏꯕ? ꯈꯪꯗꯦ ꯍꯥꯏꯔꯣ ꯅꯪꯁꯨ ꯃꯇꯝꯗꯣ? ꯉꯁꯥꯏꯒꯤꯗꯨꯅ ꯏꯐꯝ ꯈꯪꯗꯦꯕ, ꯈꯪꯗ꯭ꯔꯦ ꯍꯥꯏꯕ, ꯍꯟꯗꯛꯅ ꯍꯥꯏꯐꯝ ꯈꯪꯗꯦꯕ꯫ ꯆꯦ ꯃꯤꯒ ꯂꯥꯛꯇꯦ, ꯑꯗꯨꯅ ꯑꯦꯜꯕꯤꯅ ꯑꯗꯨꯅꯤ ꯅꯪꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯀꯜꯂꯤꯁꯦ ꯀꯅꯥ ꯀꯅꯥꯅꯣꯅ ꯍꯪꯉꯤꯗꯣ ꯑꯩꯈꯣꯏ ꯄꯨꯟꯁꯤꯔꯣꯜꯒ ꯑꯩꯒ, ꯅꯪꯒꯤ ꯑꯁꯥꯃꯤꯁ ꯃꯔꯣꯟ ꯉꯥꯡꯕ ꯈꯔ ꯑꯃ ꯌꯥꯎꯔꯛꯏ, ꯑꯇꯩꯗꯤ ꯀꯅꯥ ꯀꯅꯥꯅꯣ? ꯁꯪꯉꯗꯤ ꯍꯣꯔꯦꯟ ꯁꯟꯗꯥꯔ ꯊꯥꯔꯛꯎ ꯈꯪꯕ꯭ꯔꯥ? ꯁꯟꯗꯥ ꯂꯥꯏꯊꯝꯃꯩ ꯀꯩꯀꯥ ꯊꯥꯟꯕ ꯂꯣꯏꯕꯒꯤꯗꯣ, ꯂꯣꯏꯔꯒ ꯁꯨꯝ ꯂꯩꯗꯅ꯫ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯄꯨꯡ 4 ꯇꯥꯕ ꯊꯝꯃꯨ꯫ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯊꯥꯒꯠꯈ꯭ꯔꯒꯦ ꯕꯤꯗ꯭ꯌꯥ? ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄ꯭ꯔꯣ? 350, ꯍꯥ? ꯎꯠꯄ꯭ꯔꯣ ꯍꯥꯏꯔꯣ? ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯉꯁꯤꯒꯤ ꯊꯥꯒꯠꯄ꯭ꯔꯣ? ꯌꯦꯡꯉꯛꯀꯦ ꯑꯗꯨꯝ ꯊꯣꯛꯂꯛꯀꯅꯤꯗ꯫ ꯇꯜꯂꯤ ꯈꯨꯠꯇꯨꯅ ꯀꯩꯅꯣ ꯇꯧꯗꯦ꯫ ꯀꯗꯥꯏꯗꯩ ꯕꯣꯔꯣꯏ ꯑꯆꯥꯔꯅꯣ? ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯃꯇꯪ ꯃꯆꯥꯗꯣ꯫ ꯋꯥꯔꯤ ꯅꯨꯡꯉꯥꯏꯕ ꯑꯃ ꯂꯤꯔꯛꯀꯦ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗ꯫ ꯉꯔꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯨ, ꯀꯔꯤꯒꯤ ꯃꯨꯠ ꯆꯤꯡꯊꯩꯅꯣ? ꯀꯩꯅꯣꯅꯦ ꯁꯤꯕꯨ? ꯍꯣꯏ ꯌꯦꯡꯒꯦ, ꯑꯩ ꯌꯦꯡꯗ꯭ꯔꯤꯕ꯭ꯔꯥ ꯌꯦꯡꯈ꯭ꯔꯕ꯭ꯔꯣ? ꯌꯦꯡꯒꯅꯤ꯫ ꯀꯔꯥꯏ ꯗꯨꯀꯥꯟꯗ ꯌꯣꯜꯂꯤꯕ? ꯑꯣ, ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯔꯦꯀꯣ ꯖꯨꯂꯤꯅ꯫
ꯑꯇꯣꯞꯄ ꯖꯨꯂꯤꯅ ꯑꯩ ꯂꯥꯛꯂꯦ ꯍꯥꯏꯈꯔꯦ ꯖꯨꯂꯤ ꯁꯥ ꯏꯇꯥ ꯄꯨꯟꯁꯤꯔꯦꯜꯗꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯃꯦꯟ ꯏꯔꯛꯀꯦ ꯍꯥꯏꯔꯝꯕ ꯏꯔꯛꯇꯦ ꯊꯕꯛ ꯌꯥꯝ ꯀꯜꯂꯤ ꯍꯥꯏꯔꯦ ꯆꯦ ꯀꯔꯤ ꯆꯥ ꯈꯪꯗꯦ ꯕꯣꯔꯣꯏ ꯑꯆꯥꯔ ꯂꯩꯔꯛꯑꯦꯅ ꯆꯥꯔꯤ ꯑꯩꯅ ꯃꯆꯦ ꯑꯃꯇꯪ ꯆꯤꯛꯅ ꯌꯦꯡꯒꯦꯅ ꯆꯤꯛꯏꯕ ꯑꯗ ꯃꯄꯨꯝꯕꯣ ꯄꯤꯔꯛꯇꯦ ꯄꯥꯝꯃꯨꯗꯅ ꯃꯥ ꯃꯆꯦꯠ ꯑꯃꯇꯅꯤ ꯆꯤꯛꯍꯜꯂꯤꯁꯦ ꯌꯦꯡꯒꯦ ꯕꯣꯔꯣꯏ ꯑꯆꯥꯔꯗꯣ ꯑꯃꯗ ꯌꯦꯡꯍꯟꯒꯦ ꯁꯤ ꯀꯌꯥ ꯄꯤ ꯂꯩꯔꯤꯕ 5 ꯕꯣꯔꯣꯏ ꯀꯌꯥꯒ ꯍꯥꯞꯄꯤꯕ ꯕꯣꯔꯣꯏ ꯀꯌꯥꯒ ꯌꯥꯎꯔꯤꯕ 5 ꯕꯣꯔꯣꯏ 5ꯇ ꯂꯨꯄꯥ 5 ꯂꯣꯏꯔꯦꯗꯅ ꯀꯥꯏꯅꯣ ꯏꯁ ꯍꯥꯎꯕ ꯕꯣꯔꯣꯏ 5ꯗ ꯂꯨꯄꯥ 5 ꯃꯣꯔꯣꯛꯀ ꯁꯥꯏꯕ ꯍꯥꯎꯋꯤ ꯍꯥꯏ ꯂꯣꯛ ꯊꯨꯡ ꯑꯗꯨꯝ ꯍꯧꯋꯤ ꯀꯥꯏꯅ ꯉꯔꯥꯡꯇ ꯍꯤꯗꯥꯛ ꯆꯥꯈꯤꯗꯥꯏꯅꯦ ꯑꯗꯨ ꯀꯩꯗꯧꯋꯦꯕ ꯅꯈꯨꯠꯇꯣ ꯐꯖꯅ ꯁꯦꯡꯅ ꯍꯥꯝꯗꯣꯛꯑꯣ ꯅꯪꯒꯤ ꯃꯃꯥꯏꯁꯦ ꯀꯥꯏꯅ ꯚꯤꯗꯤꯑꯣꯗ ꯍꯧꯅ ꯆꯥꯎꯅ ꯎꯏꯗ ꯂꯥꯏꯠ ꯊꯥꯔꯛꯑꯣ ꯑꯝꯇ ꯑꯩ ꯇꯜꯂꯦ ꯍꯩꯇꯦ ꯍꯩꯇꯦ ꯂꯥꯏꯠꯀ ꯊꯥꯟ ꯉꯝꯃꯣꯏ ꯑꯩ ꯇꯜꯂꯦꯕ ꯔꯨꯝꯒꯤ ꯀꯩꯗꯧꯗꯣꯏꯒꯦ ꯂꯥꯏꯠꯇꯣ ꯃꯃꯥꯏ ꯌꯥꯝ ꯃꯨꯔꯦ ꯀꯝꯅꯦ ꯅꯃꯥꯏꯗꯣ ꯍꯟꯗꯛ ꯃꯨꯏꯌꯦ ꯑꯩꯅ ꯍꯥꯏꯔꯦꯗꯅ ꯃꯨꯏꯌꯦ ꯌꯦꯡꯒꯦꯅꯦ ꯀꯩ ꯄꯣꯠ ꯅꯪꯕꯨ ꯌꯦꯡꯒꯦ ꯍꯥꯏꯔꯒꯅ ꯗꯤꯌꯥ ꯅꯪ 40 ꯃꯤꯅꯤꯠ ꯑꯣꯏꯔꯦꯀꯣ ꯉꯥꯛꯇꯪ ꯂꯩꯔꯒꯀꯣ ꯄꯤꯔꯒꯅꯤ ꯑꯃ ꯁꯤ ꯂꯩꯔꯒ ꯄꯄꯥ ꯃꯥꯟꯕ ꯑꯃ ꯂꯩꯍꯧꯔꯦ ꯑꯩ ꯄꯤꯔꯝꯃꯤ ꯌꯥꯝ ꯆꯥꯎ ꯑꯃꯨꯛꯀ ꯇꯧꯅꯕ꯭ꯔꯣ ꯍꯥꯎꯕꯅꯤ ꯍꯥꯏꯕ ꯍꯥꯎꯇꯅꯤ ꯀꯩꯅꯣ ꯕꯣꯔꯣꯏ ꯑꯆꯥꯔ ꯉꯁꯪ ꯉꯥꯡꯉꯤꯗꯨꯕꯨ ꯀꯔꯤ ꯀꯂꯔ ꯍꯥꯞꯆꯤꯜꯂꯤꯅꯣ ꯈꯪꯗꯦ ꯊꯝꯃꯒꯦ ꯑꯣꯟꯈꯤꯁꯨ ꯀꯂꯔ ꯍꯥꯞꯆꯤꯜꯂꯤꯔ ꯉꯥꯡꯉꯤꯗꯣ ꯀꯩꯒꯤꯅꯣ ꯁꯥꯎꯅ ꯆꯥꯖꯅꯤꯡꯗ꯭ꯔꯦ ꯇꯜꯂꯦꯗ